Houkhiba Pung kunmari ashida Manipur amasung Manipurgi Mapalda kari Thokhibage haiba du Khangminnasi. Manipurda hauzik oiriba phibam asigi matangda Chief Minister Yumnam Khemchana Union Home Minister Amit Shah ga unaduna wari sanakre. Wai Khemchan amasung Amit Shah anina unaba aduda state asida oiriba phibamgi matangda kupna yingsinbaga loinana paikhat payaba thabak thoronggi matangda khannaki. Nupi IRB battalion ama thambada Union Home Minister na yakre. Loinana hiram asigi matangda proposal ama tharaknaba khangalakre. Irana ceasefire ki damak US ki President Donald Trump da demand tawrakle haina claim tawrakre. Donald Trump na makha taraduna hai karigumba Iran na Strait of Hormuz safe and secure oina hangdoktriba makai Iran gi proposal asi yaroi haina phungdokre adubu Iran gi official singna di Trump na claim tawrakliba asi aran bani Iran gi maikei dagi karigumba ceasefire gi demand amata tawkhiba leite haina phungdokre. Karigumba Iran na deal ama fawa yadaba taragadi America na Iran bu Stone Age ta handuna pugani haina kihankre. Loinana lakliba chayol ani ahum asida Iranda akan mamong da attack tawgani haibaga loinana Iran gi power plant sing da su strike tawgani haina su warning tawkre. Karnataka gi sarkar na mahiroi sing da amasung apikpa angang sing da digital addiction laitanabagi damak policy ama semnaba draft tawkre. Policy asida lairik tamliba mahiroi sing bu smartphone pibagi akaknaba matam sembata natana school sing da su paktaknana awareness tawbagi points sing yauri. Manipur gi nupi sanaroi Mapal na saruk yaduna AFC Under 20 Asian Cup ngasi numidang wairam pung 3:30 dagi India amasung Japan sanarogani. Ningsingba yabadi India gi Under 20 team asina sahi kungi matungda qualified oiduna sanaba asi saruk yagadoribani. Indian Premier League ki manga suba match da Lucknow amasung Delhi anina sanabada Delhi na Lucknow bu wicket 3 ta maithiba pikre. Match aduda Delhi gi player Samir Rizvi na player of the match take. Makata babde singidamak mirror longu follow tawduna thamjinbiu.